tapa hanjilakpaga miyamgi lengak lakani thajai Swami Amritnanda. Manipurda hauzik President rule thamliba asi irang maram oiraga tangdu Tadaba Fibam Meeoi lakshinduna ingtapa puraknaba India lengana paikhatpa khongthang ni lawi. State asida ingtapa hek hanjilakpaga miyamgi lengak lakani thajai haina lainingi luchingba ama oiriba Sankaracharya Swami Amritnanda Defti Ras Maharashtra Fongdokkibaga loinana Manipur ase amuhana ingtapa amadi mausagi punsida hanjilaktuna amaga nungsi chanana leiminanabagi pandamda paujel piba lakmani haiki. Manipura ingtapa amadi chawkhatpa puraknabagi pandamda numit marinigi khongchata Imphal lakhiba Sankaracharya Swami Amritnanda Airport hek thunglabaga KRC Foundation amasung Manipur Friendship Association gi thaumisingna taramna okhi. Taramna okpa aduda mitei lipun gi luchingba promote na luchingba kangbu amana lining laison gi luchingba asibu taramna oktuna ikai khumnaba utki. Maki khongchat ase gi saruk ama oina hayeng Imphal gi MSFDS gi auditorium da Sanatan Sammelan da saruk yagani loinana INA Moirang da suchatpaga loinana Teng Kangbu Singa unaduna khananainagani ngasi numidang pung 9 tabada Imphal gi Classic Grande da Sanatan Sammelan amadi 2025 ki executive member singi oiba mifam amasu pangthokani hari. Yamna chair lauduna state singi CM ga loinana niti ayok mifam pangthokre. Prime Minister Narendra Modi na center lengak amasung state singi lengak ka khusamnaduna Team India ama oihanduna chawkhatpa tangdu Taba ama chawkhatpa nation ama semna hona minasi haina appeal tawragli. Operation Sindurgi matung ahan boy na Prime Minister Narendra Modi na chair lauduna Chief Minister Singh Sarok yaduna puna pangthokkiba niti ayok mifam da Prime Minister Narendra Modi na wafam asi fongdol aduna mahangna hai leiba asigi city khudingmakta world class ta tourist destination amamam semgatuna one state one global destination gi pandam fanghanaba honnabaga loinana kumja 2047 Biksit Bharat mapung fanaba puna thodang lominasi Thabak mafam singda nupi na saruk yabagi chang wangkhathanba yauna chawkhatpa nation ama ohenabagi lambi punna yatminasi nupi sing muikai khumnabaga loinana nupi sing saruk yaba workshop ama lehenaba aikoina law amadi policy sing semgadabani hanasu Narendra Modi na fongdoki niti ayok mifam aduda Puducherry Karnataka amasung Kerala gi Chief Minister Singh saruk yakidi adumakpu Andhra Pradesh Tamil Nadu amasung Telangana gi Chief Minister Singh Chandrababu Naidu MK Stalin amasung Refnath Reddy saruk yaki. Bangladesh na India gi North East ta mitarakpadagi Adani Group na senjau haithanaba waref lawrakpra. Jammu and Kashmir gi Pahalgam da laiba tourist spot ta micham kunga tarung nongmaina kaptuna hatkiba thogdoki matungda India na Operation Sindur hogdoktuna Pakistan amasung LOC da laiba terrorist ki camp sing da attack chatharakpada Bangladesh na India na Pakistan da landarabadi Bangladesh na India gi North East state sing loksin gani haiba wafam phongdorakpadagi Prime Minister Narendra Modi na ngarang Rising North East Investor Summit hogdokriba amasung Reliance Industries ki Adani Group na India gi North East state singda lupa crore 13,000 fawgi ahenba senfam thadaragani haina lauthorakpra haibigi wahang hangnarakle. Mamang chahida Bangladesh lengak Pairambi Sheikh Hasina na lengak tu kraba matungda Bangladesh na India gi North East state singda miyeng thamlakkibani. Hauzik Bangladesh ki interim lengak ki chief advisor Muhammad Yunus na haukiba March thada China da hatchatkiba khongchatta India gi North East ki state target asi Kangfal gi lamsing na question duna laiba state sing ni haina phongdokkibaga loinana state sing asigi semilon gi fibam fagathanaba Bangladesh na thabak lokhatpada China na mateng panggadabani haiba wafam phongdokpa leikhibani aduga ani suba malem gi lanjau gi matamda Bangladesh ki Rangapur division gi Lammo Nirahatta laiba air base ama hauzik Bangladesh Air Force ki control makhada lairabasu chahi kya lisang chena sijinnadana lairakpadagi Bangladesh amu khanna matamga chunana semgatpada China gi mateng nikhibani hiramasiga mari leinana Chinese official singna su numit kharani gi mamangda hariba mafam masida laktuna hakthengna na yengsinba laikhrabani Bangladesh ki air base asi India gi ngamkhaidagi supnatagi kilometer daragani thoidagi na 15 fawbadang lapna na laibani aduga mayamna chicken neck hairaga su khangnaba Siliguri corridor dagina supnatagi kilometer 135 rom damak lapnaribani haidi Bangladesh ke Sheikh Hasina gi lengak tu khibadagi hauzik Bangladesh ki marakki lengak cholariba luchingba singna India da yeknabagi mieng yengba horakpadagi leiba anigi marakta lalon itigi potchai sing puthok pusin tawbada fawba athingba thambagi thabak lokhanaraklibani choiraksida ngarang Prime Minister Narendra Modi na North East ki state singi damak akhanaba summit ama pangthokkhriba asisu Bangladesh na mitarakpadagi pangthorakpra thoram oigani masigi mathakta Reliance Industries ki chairman amasung managing director Mukesh Ambani na North East state singda lupa crore 9,500 gi senfam thadaragani hairakliba Bangladesh na thanglakliba khongthang asigi paukhum oiragadra haibagi wahang hangnaragli tongan balambi gi khudong thiba thodok singda mioi ahum sire
None amadi Imphal East District ki manung chanbada thokiba lambi gi accident da mioi ahum sire atopa amana aruba fibam da laikanari press na phangba pauna hai ngarang amadi ngasi gi lona ba hing nungyai matung pung ani rom taba matam da Imphal da gi none tamna chatkiba Bolero pickup registration number MN01A 7071 gari ase Imphal Jiribam lambi National Highway 37 gi Sejang village manakta khangawdana accident thokpada gi gari aduda tonglakpa mioi ani sokpada gi laikanaba ngamdana sire laikhidraba mioi ani adudi None district ki Peace Island gi Gammai Jun Kamai Nifuga Manga Apokpa Pantilong Gangmai Amadi Assam gi Karbi Anglong dagi Disagi Simdami Demalu Hansu Kungataru Apokpa Chandra Kacharini Aduga Thaudo Sida Sokpadagi Laikan Nariba Gari Sigi driver Aduna None Part 4 Peace Island dagi Pausentoi Gangmai Kunthagataru Apokpa Gongjuan Gangmai ni Ngasi Nongalamdai da thokiba accident aduda sokpadagi laikhidraba mioi ani adu postmortem gi demak Janimski Mirel Sangda Thamkre loinana soklaba driver aduna Imphal gi hospital amada laikanari hairi amaromda ngasi ayu anganba pung 3 rom taba matamda Imphal East District ki Khurai Chaithabi Lerekta khongna walking chatpa mioi ama masak khangdaba chaka mari panba gari na thomlambadagi laikanaba ngamdana laikhidroba mioi adugi maming Hijam Gojendro humfuga manga apokpa Jugeshwar Kawi Khurai Lariking Mamlaikai dagini hairi Myanmar da assassination chathabagi thabak leptri retired brigadier ama mahaki mayu mamangda hatkre Military junta gi lengak leiningai mara asida Myanmar gi Yanggol da laiba thabaktagi pothakraba Brigadier General ama masamaki mayu mamangda nongmaina kaptuna halamle mihat adu claim tawrakiba Urban Guerrilla Group Golden Heli Warriors na Brigadier General So Tun Ong Resistance Force ngi mayokta junta gi punba militia singbu samgat sagatpada choba thodang lorambani haina maral sirakli lup asina makhata na phongdorakpada So Tun Ong Napito da laiba National Defense College ta Internal Security amasung Counter Terrorism gi matangda lecture piki mahang mamangda junta gi luchingba oiramba Thien Sen gi administration gi manung channa Cambodia da ambassador oiramki laiba aduda junta lengak lakpadagi hojik phawbada punna ngarangi mihat adu tharaga assassinate tawkhiba retired oiraba military officer manga sukre assassination adugi matung junta gi maikaidagi lambida lakpa gari sing check tawba amadi yumthong singda inspection chathabagi thabak hengalakli fasting onthoknabagi thabak chatharingai marakta Russia gi air strike na Ukraine gi mafam kayada mioi taraga humdoi siankre Kumja 2022 gi February thadagi lansoknariba Russia amasung Ukraine gi marakta makoi gi fasinnakiba lanfasing onthoknabagi thabak kanna chatharingai marak asida ngasi Russia gi maikaidagi chatharakiba attack amada Ukraine gi konung Kiev ki tongan ba mafam singda mioi taraga humdoi hatkre chahi ahum helaklaba lana sigi manung chana nakalani na ngasi nini chanba numit oina fajinnakiba Lanfasing onthoknabagi thabak chathaki maduda yamdrabada mioi chahum gataret onaki numit humni chupna chathagadaba lanfa onthoknabagi thabak aduda chawrakna masing lising ama thadoknagani haina panarambani Ukraine gi president Volodymyr Zelensky na ngasi laiba adugi lanmi chahum gataret Ukraine yoraki haina phongdorakli amaromda Russia gi defense ministry gi maikaidagi phongdoraki badasu chap manaba lanfa chahum gataret Ukraine na thadokpa laikre haina thamlakhi Irai numita pangthoki balanfa onthoknabagi thabak aduna nakal anidagi personal chahumga maudra thadoknaki numit aduda Russia gi foreign minister Sergei Latrovana lanfasing adu thadoknaba loiraba matungda tungkoina tangdu leitaba fibam ama laknabagi wari sanabada mateng oihengani haina thamlakhi Adubu ngarang numidang Russia gi maikaidagi aswan ba drone sing amadi ballistic missile sing yauna chatharakiba attack ta Ukraine gi konung Kiev ki tongan ba mafam sing da mioi taraga humdoi sikre haina Ukraine gi maikaidagi phongdorakpani nongpok thangba Donetsk region da mioi mari sikhi loina kha thangba Kherson amasung Odessa da mioi manga aduga awang thangba Kharkiv region da mioi mari attack aduna siankibani haina makha tarakli Ukraine gi defense na Russia gi maikaidagi chatharakiba attack aduda ballistic missile taruk amasung drone chanigani fuga manga kaptha bangam ki hairi makhata na mioi taragani pansu soktuna laikanari asangka sargi mayokta FIR thangalakpa bu MIYC na akan momong yaning toba phongdorakli Manipur International Youth Center MIYC gi coordinator MC Maitai na press thadorokpa cheral amana phongdorakpada MIYC asi democratic value freedom of speech amadi civil society gi voice ngak senbada khongpham chena lebiba organization ama oina handak sangai kot subdivision defense committee na sangai kot police station da indigenous peoples forum Manipur IPFM gi president oiriba asangka sargi mayokta FIR register tawrakiba du akan mamong di yaning daba phongdorakli cherol asina hai
inflammatory statement-ni haiduna asang kasargi mayokta thangalaklibba FIRC yumpham yaudabani. Mathong maram khangdaba mioi kharana hangba sasinaba account-tagi asang kasar saduna phongdokhiba wafamsing adu lana lamjingnaba hotnaba thawongni. Asang kasarna adugumba wafam amata phongdokhiba leite amasung phongdokliba wafam adusu mahakna endorse taude haibasi MIYC na amukka henna miyamda thamli. Thawong adu kanagumba kharana lamdamsigi maming leiraba social activist amadi political analyst amabu law enforcement ki marumda machin menaba honarakpani asigumba thawong asi chahi kya Kuki jo community gi miyoisingna asang kasar gi mathakta chathaduna lakrabani aduba hojik fawbada chumbana adumak ngamduna lakli. MIYC na balance rate amadi legal mechanism singbu khulai oina sijinanaba hotnaba thawong sing asigi mayokta matam chuppagi oina lepkani amasung FIR asi athubada withdraw tawgadabani hairi. Sirui festival ngasi loisilagani paumi kunga matho yauna official kunga mari ukhulda thungkhre. Tha asigi kundagi haudokhiba manga suba state level Sirui Lily festival ngasi loisilagani loisinbagi paulo runabagidama All Manipur Working Journalist Union amjuna senduna paumi kunga matho yauna official ahumga loinana miyoi kunga mari ngasi ayupung 13 dagi Imphal thadokhibaga loinana ukhulda thungkhre. Paumi sing tomba gari aduda All Manipur Working Journalist Union haiba banner ga loinana khongsan ki banner aduda Manipur haiba wai adu atai wai singdagi ka hena chahonduna thaba ukhi. Manipur bu malemda saktakliba lamdam asigi state flower su oiriba Sirui Lily gi mingda pangthokliba festival asida mapalam gi lamkoiba yauna ngarang fawbada miyoi lising taret hembana Sirui Lily yengnabagi-damak Sirui chingda laknakhi haina panari. State asida thokliba chahi ani farakadawriba irang asina maram oiraga festival asi chahi ani rom lep lurabani adubo handak Manipur laingangna akanba section tharanga loinana festival asi sinnaba tharang paikalakkibani. Festival asigi manung chana chathok chasin tawbada pamdaba thodok thoktanaba Imphal ukrul lambida security force ki akanba section tharang lokhatli. Festival asina chingda leiriba amadi tamda leiriba yellow mi singi marakta nungsi chanaba amadi amato oibagi mari adu sagatpada achauba mateng oiri. Adumakpu festival asi haudokpa numita gwaltabida mathau tawramba marisuba maha regiment ki kangbo amana paumi sing tongduna lakpa MST bus pu Manipur thaba yaroi haina chalhandabadagi leibak wathok oirakhibani. Tungda thaudo asigi matangda inquiry committee semduna thijillagani haina chief secretary order thorakhibani. Masiga iroinana amju amadi EGM na luchingduna paumi-singna sinthale pagi khongjang changsilamba adu khara makai handoklaga government gi pau boycott tawba yauna atai khongjang sing haujiksu chatharibani. Tha asigi kundagi hauduna chathakiba festival asida tongan ba event kaya pangthokli masigi manung chana ngarang Miss Sirui Lily 2025 beauty pageant pangthokki. Loinana festival asida sirok su pangthoktuna miyamgi Jingchenfam oiki sirokta mapangi state singda su saisakpa kaya su saruk yaki numit mangani chumna pangthokliba festival asida maru oina mountain hiking, beauty pageant, adventure sport activities, football tournament, cultural show na chingba kaya su pangthokki. Loisinbagi thawram pau lorunabagi dama amjuna sinduna paumi kunga matho yawa official team ama ngasi ukrula thungkibaga loinana ngasi ahing yare kadawri. Paumi singi team aduna Imphal thadokhiba matamda makhoina tongliba gari aduda thetliba banner da Manipur haiba wahai chawna thaduna khongsan ki hiram asiga mari lainana amjugi general secretary khoirakpam nawbana phongdokhibada ngasi nungthut pung 3 dagi haugadoriba Sirui festival loisinbagi thawram asi yauraga hayeng Imphal da thorakani. Haukiba Mekunda DIPR na silaga paumi sing pukhiba Manipur state transport ki gari da Manipur muthalu hairakpadagi pamdaba thodok thoki madugi matung amju amadi EGM gi oiba apunba general body mifam ama famlaba matung warif khara lauraga governor da memorandum pisinki loinana lainga ki oiba pau boycott tawki adubo state festival ama oiriba Sirui festival gi paudi adumak leibak ki interest ta hafkani haiki.